ngasi phongkhiba tongan manipuri siphongsingdagi masum thokhiba thawda wathoksingdagi maroibi ipausing miyamna thamjagi anbada manipurgi phibam luri RSS manipurgi hausi oiriba phibam asi yamna lubam oidi masigi matanda government na sabsab warep am lawba mathau tai haina RSS Rashtriya Swamsevak Sanghagi Joint General Secretary Manmohan Baidian phongthokre Pune da pangthokpa RSS ki annual coordinating meeting the RSS ki Joint General Secretary Manmohan Baidian hai Manipur ki hausi oiriba phibam asi pukning waningai oiba am hoiri adubu kanglup ani ki marakta leiriba wafam asi sangtaina bagi dama government na matik sab wore marofam thoi Pone da tha asi ki taraga mari dagi hauduna sata khiba numit humni gi sahi yoiba coordinating committee gi mifam aduda Baidian hai Manipur da leiriba RSS ki volunteers sing na pirakpa report ki matungina Manipur gi phibam asi yamna kudong thinai oiba am hoiri RSS ki mekedi gi lopham thokpa thaudang lauduna thabak changsili adubu nakalani gi marakta leiriba yanadaba si loishinna bagi dama government na sabsab warep am lopham thoi Hana India haina khangnarambadagi Bharat haina maming onanaba thorang toriba sigi matangda Baidiana hai malem gleba amatana maming ani thon bigi wafam asi laikidri masina marab oiraga Bharat haiba maming asi thongadabani haina maki mekidigi thamningi reservation gi matangda hangbo wafam amada Baidian hai RSS na reservation senior functionary gi matangda leblibu wafamdi India gi oina SC hamasum ST da sanba mi singna hiram kudimakta mathau tabasing laudun lairi khunai sida lairiba khenabasing si muthanabagi dama hotnaba yaba hotnari maramaduna pangthokpa yaba thabak pangtho haina sumakna phongdokhe amaromdana parliament ki special session da Manipur gi wafa maru ebi issue oina khanagadabani maisor Thasi ki taragani pani ki pangthokadoriba parliament ki special session da Manipur gi issue no ahanba masum khwaidi gi maru ebi issue oina khanagadabani haina RPI Athawalegi National Secretary Mayor Thanauzum na phongthokre Mayor wafam singasi Manipur thokliba irang asigi matangda leiba asigi asoba state singi manung saliba Rajasthan gi Asmar gi collector loisang mamang na phongthokiba miyam gi mifam amada phongthokibane Asmar gi na singa madi Rajasthan na leiba mitai sing yaunu satakhiba mifam aduda Mayor naiki Manipur thokliba thamari helaglaba irang asigi asumba paudam sing leiba asigi mipum kudimang na khangpam toi Sana khotnaba masum culture gi lamda leiba asigi mingsat puraktuna mangjil thana bo khotnariba singna war ba matam asida leiba asina tomina election pam tokte maramaduna September taragani pani ki pangtokadoriba parliament ki special session asida Manipur gi issue si khanaduna masigi sabsab woroi sinama purakna ba honagadabani irang asigi matangda New Delhi amasum Rajasthan da natana leiba asigi mapam kya da satuna irang asigi asumba paudam sing miyamna mek sing khanganduna lakli media makhatana su hena khangana bu hona khigani haina Mayor Thanauzum na phongtokhi mifam adure saruk yakhiba Asmar youth ki lusingba Bhagawat Singhana mitei sina sathariba miyot minei sing kutakta lepkadabani Manipur thukaina basiliba sin kuki narco terrorist ngi mayokta Rajasthan gi miyamna lepli haina phongtokhi miyam goloina sathakhiba mifam adure saruk yakhiba singna sin kuki terrorist sing Bharat ki sathro Maitai da miyot minei satabi yaroi Maitai singi damakta lepli haipa khulau kya su lauki Mayor na Asmar gi collector gi unaduna irang asigi marik sumba paudam sing thamkhi hari atop paw madana palel gi thawdokta laikhidraba asokpa singda mateng pangkhre tha asigi nipana kaksing district ki manungsana leiba palel manaki laimangai singjinda Assam Rifles ki mayokta miyamna sangsin kiba khongjangda Assam Rifles na nungmaina kapada laikhidraba Kaksing Sumam Laikai, Sambalai Parinigi, Yankom Zitain, Nifugumapan, Taudok to the Nomaina Pan, but the Aruba Pibum is a hospital like Nariba, Kaksing Makalekai, Sabal Asang Parinigi, Mayanglamam, Siam Sundar Arise, and now we say Kuntragamapanam, Kaksing District Manungsan Leipa, Tespur Awang Lekai Digi, Senzam Kuber say Kuntragatredki Munda, Advanced Volunteer Organization NBO Kaksing, Wadi number 2 Gimaki Digi Seal Gimating Makre. ABO Kaksing Thami Sing Masum Club Asina Kwan Mapamgi, Nupilupi Thami Sing Silai Kidrava Masum, Soklabagi Mayumim the Satuna Mating Sipang Hibani Hadi Amaromdana, Langol the Nauna, Kultasinba, Nauna Yum Sazulapa Ating Matam Crep, Maite Langol Welfare Preservation and Protection Committee na Kwan Mapam Singa, Nauna Kultasilakpamadi, Nauna Yum Sazilakosing Ating Matambagaloina, areas the Nauna Yum Sagi Hairabadi, Committee Sig Yava Logadabani Haina, Committee Sig Advisor Yunam, Nimol Sana Fundokre.
ngasi Langgol Ningthau Laikai da pangtokriba paumisinga unabada mahakna makhatana hai Maitei Langgol Welfare Preservation and Protection Committee na Langgol area da laidiba ecology environments amadi preserve amadi protected tawbaga loinana masida khundariba Maitei community singi security amadi welfare gi dama thabak tawnaba committee si semkibini hausu Manipur da laidiba phiba masida Langgol asi yamna maru oiba ecology oibada natana Maitei Laining Laisol amadi aikoigi cultural heritage ka yamna mari leinaba mafam amani Maramaduna committee asina koliba mafamsingda illegal oiba mongda nauna kul taslakpa yim sajilakpana singba tawda committee ga yaba yauduna tawi harai Langgol area si carbon sink zone ni haiduna Imphal thokliba pollution sing asi purification tawrak natana ecology su balance tawbana maramoiraga afaba nungsit piduna afaba environment amasu oihalibani mafam asida jiba panba kya leibida natana upal wapal su yamna marang kaina horiba mafam amani haiba mafam asida haujik thoklibi rang asiga mari leinana haukiba me ahum amadi mari gi lonaba ehingda lamai thabadigi kokluraba mafamsing haujikti amuhana mapung pan uwasing hauduna pukning huwa fajaraba Langgol singa moire Manipur gi apunba lamgi sada nipan khakta oiraba Beli area sida community khudingmak leibi hai adu Maitei community singdi atopa mafam singda satpa yadaba leibina haujik leiriba land law semdokpa matau tai adubu semdokpada matam sanglakpa yabana isai sana land law si ngaknabu honagadabane masida laikai laikai gi club organization singna su athingba thambiyu haikene su pawsta makatari atopa paw matana state asigi puwari bu lana pawthokli bu wafam kya se sumthokpa matam oire professor and Lokendra Manipur University ki Department of Mass Communication sindun state asida haujik thokli birang asigi manungsana lanjena dunu lairiba miyoi singi documentation amadi rehabilitation ke mari lainana satharakpa project asi mapung phana dosinkre loinana state asigi puwari bu lana Pawthokpa wafam kya haujik lakliba si matam sana yengsinduna sumthokpa matam oire thoidokna Manipur University da lairiba naha oiriba historian singna asobo thaudang lauduna lamdam sigi puwari bulana puthorakliba si asi sumthokpa matam oire haina Manipur University ki BC Professor and Lokendra na phongdokre Manipur University ki Art Science Department ki Senate Hall pangthokiba thawramaduga mari leinana BC Pro Lokendra na makhatana hai State asida thokliba irang asigi manungsana kanagumba kharana Manipur gi puwari asi aranba mongna pawthokpa wafam kya thangnare aikoina khangadabadi mamangna thokiba thawdo wathoksinga mari leinana iba lairik khudingma history oiba yaroi habisini history ama sagatpa haibasi asumba thawdoktu yumpham oiba sangi adubu laibak thiba mana haujik miyoi kangluk kharana masana masabu history ni haijaduna aranba information yumpham oiraga lamdam sigi anoba history iba horakliba asi koine sakatabanate Manipur University ki naha oiriba historian singna haujik tholakliba history asigi mari leinaba aibu wafam singa sikupna yengsinba aiba mayam asigi historical evidence ta tasengna yumpham oirabra asumbra natragana aranbra haibasi munna thidokpa matam oire haina sumangna phongdoki thauram maduda Jennings ki Psychiatrics Department ki head Dr. Koijam Santibala Manipur Human Rights Commission ki Deputy Secretary E. Ananda Mass Communication Department ki Faculty Aribam Shyam Sharma School of Social Science Dean Professor T.S. Purnima yauna miyoi kyana saryaki Mass Communication Department ki miyeng makhara fakhaliba project asigi manungsana state asigi tongan mafam singda hauji lanjena dunu leriba miyoi singi wafam sing audio visual oina documentation tawki haire ni supawsta makhatana phongdorokli Amaromdana victim amasum witness singi statement lawigi matangna Supreme Court na clarification thokhre Manipur thoklibi rang sigi mari laina victim amasum witness singi statement lawigi mawongi matangna Supreme Court na mayek sing khankhre Chief Justice of India D.Y. Chandrachud Justice J.B. Pardiwala amasum Justice Manoj Mishra ki bench amana hiramasri ki matangna haiki CRPC ki section 164 ki makhara statement lawba matamda Manipur High Court ki Chief Justice na designated tawba local magistrate amana lawgadabani kariguma victim witness adu Manipur gi mapana leiba oiba tarabadi mafam adugi magistrate na makhoi gi statement lawgani amasum statement sing adu lawraba matungda madubu state of Assam gi additional magistrate pikir kadabani 10 identification period adu Manipur mafam adugi magistrate na sathagani Kona pikiba pauktak singa si Manipur gi special investigation team singna paibe case singi oina satnagani amati CBI da sinakraba sexual violence ki case singi oina di satnarai CBI na paibe case singa si khanana bagi damakta court asina mamang Guwahati High Court ki Chief Justice court ama
designated taunaba khanakiba leikhrabane Manipur hauzik tholibi irang asida sexual violence ka mari leinaba case taraga mathoi CBI da sinanaba sentana warep lokiba du court asina ayaba pibiga loinana atop state gi SP natrabasu DSP gi rank ki officer manga yohanduna sathariba investigation asida miyamna thasba lenana ba khongthang su lokat khrabane officer singa sina CBI gi administrative setup ki manungna thabak tawgani masigi mathakta hena transparency lehanana ba security ki henba lawyer am hapsinduna Kotna appoint abu officer amana CBI na sathariba investigation singasi yengsin bagaloina court asida haktheng na report tawna ba thabak su lokhre CBI na pai da ba case sing investigation sathanaba istena SIT special investigation team ni fu na thu linkat khiba du yoina kona atop state police force sing dagi yamdrabada inspector amamam yohona na bakhanki masigi mathakta state ki SIT sing si atopa state ki DIG rank ki officer Taruk na yengsin gani hana khangan kiba laikhrabane hana su paus ta makatana su phungdorakli makasa tarak poina to papaw na Manipur Haryana gumba region sing na thokli bi hingsa gi thakdok sing da BJP na hena mai hauna ba thaw thaksele kharge leba sigi manung ge bu wa thokya ma mayung ngari haina claim tawraduna Congress President Mallikarjun Kharge ngasi Manipur amasum Haryana gum state kaya da thokli bi hingsa gi thakdok sing da BJP na maisak hengana ba thaw thakli masna progressive amasum secular India gi mami thiale haina phungdokre Hyderabad pangdo kiba amu hana sem kiba Congress Working Committee CWC ahan meeting hawdok gi thoramda wa ngang laduna Kharge na lakliba parliament ki special session asigi batangda government ki party workers sing da section wa thamli madi makoina parliament asi opposition yaudana chatapa pami haina maral sikhi mangnai party asina English ngani ga kunga mathoi gi census ki thabadu ka census ka loinana khudak ta hauna ba demand tawri amasum hak phangdraba society asigi section khuding maki health education employment amasum food security da safeguard pi ga dabana ki hauki ba sai tararo masida congress na maru oiba opposition ki thaudang loduna lakli Narendra Modi government misa miyam ki interest maru oiba warep sing lawna ba paw sina takshinduna lakhi ngasi dileba sina manungge singnaba kya ma meunare Manipur thokliba thamoi kainingai oiba thawdok singasi malem gi miyam na khangnare hingsa asi me thari gi leptana satharakli Modi government Manipur gi hingsa gi thawdok asi Haryana gi na yoksilakli haiba khangadabane mafam adura thokliba thawdok singna Rajasthan Uttar Pradesh amasum Delhi da kangluk ki tension wangkhanakli haina Kharge na moral sibu wapum tamki masigi thawdok sing asina modern progressive amasum secular India gi mami samale masigi oirakliba phiba masida ruling party communal organization sing amasum media gi section amana thaw haijili masina leba asigi secular gi masala du mangale asigumba force ngasi makoi punsinduna masa khangdok patangai fadre haina Congress ki sip asina ke Laklibi state manga gi assembly mikhal singam sum ningthoka ba numite gi hawgadori ba parliament gi session asigi matangda pauna hai matam sangna leiru roba matungda session asigi agenda do hawjukti tholakle sum government na election commission bu mapung phana lakshina na ba khongthang asi masigi maru oibisingi manungda mani ruling party asina khalibi singa se ekoi khu sen basangi leiru government asina opposition yawda parliament ma pamni makoina MP media natragana common people na wa hanglakpa hamata pamde haina Kharge na meeting adurai ki government na parliament opposition yaudana ba honaba masum house the public scrutiny bu khumjinduna thamba hai base ekoina kana kanem tawi haina congress ki sipasina ki India block ahumlak mai pak meeting pangthoki ba dura prime minister amasum atopa BJP gi lusing basing attack tokhi alliance asin makata na mifam fagalakpadi gi makoi bi attack kansilakle haiduna mahana congress ki workers sing hai India block party kungatre na maroi bi issue sing puna thengna minana balepli mai pak na meeting ahumlak pangthokraba matung opposition alliance asina miyam gi mayokta leiba amasum democracy gi mayokta leibising thengna gani haina Kharge na ki India block ki Mumbai meeting loiraba matungda enforcement directorate income tax department amasum CBI na political gi khudong sa balawnoba khongthang gi sarwa mo oina opposition leaders sing da deploy torokli G20 thorom gi matungda government asina masa thagasari haina Maral Shiraduna Congress chief asin hai Delhi da G20 summit adu gidamak lupa koti lising mari sadin toki leba asina masigi presidency oibna adu ona puna bana mathangdi Brazil ta khre ni su paus ta makata na phungdorakli makasa tarak poina to popom na miyam da landari ba sin ko kinar ko terrorism maru phongna mangan bio
lamdam asida misam yamna landari sin koki narco terrorism asi maru fong na mangan biu leba asi tangdu loi taba santi leba amuktang uzage mika miracle nanghan biga nu haina kyam gai mai lekai da leidiba ibudau khagemba masa ibungo amadi ibudau mapa ibungo mongyam bagi mafam da thawni bagi tharam ama pik amasum khagemba committee kyam gai ni sinduna pangtokre thawramadura peace and integrity committee kyam gai piki convener CIS Megasandra na phongdokibada handak leba asina yumbu weraga malemgi tuan leba kyana saru yaduna pangtokib G20 summit akoibi khal maroibi yumpa moiduna khana nainaki adubu manipur sin ko kinar ko terrorist na akoibi khal sauna singnaratuna madi lamdam sigi tungi yumburel asabu singna ba magloinana umang wamang kaya kok thoktuna popi thabi thong sa tharaliba sigi matang dadi khana nainaki di hari lamdam sibu mangan takaliba sin kokinar ko terrorism bu maru fong na mutana ba hona bada yellow fruit wariba fruit sa kya ama to oina punsilaga thengnamina ba matam oide hanis phongdoki losilak poina ten ma paw khrana bomb sing saring inde Pokhaibada ani siri Tamil Nadu gi Didingur district ta country bomb sing saring inde Pokhaira padigi miyoi ni Sire haina police na ngasi phongdokre police officer amana phongdokpagi matuina thawdo du ngarang numidang Didingur district ki Natham area ta thokibani Magnaki country bomb sing sabagi thabak sa tharingere Pokhaira apudu khudakta miyeni sikhi thawdok tu go mari laina police na case ma lokat pagal loina bomb sing adu karigi damak sari bano haibadu khangdok na ba haujuk thigat pagi thabak sa thari haina official dun makhata na su phongdorakli haidi Amaramdana laikhidraba mitay athawbusingi mafamna hekaleka tamkhre saisigi me ahumdagi sin ko ki terrorist singna atamna mitay sina landarak liba sida iramdam ireba kanana ba thawdang pangthopada laikhidraba mitay ga athawbusingi thawai mirelda ikai khumna bu utpaga loinana minute ani tuminna leptuna awaba phongdokpa mifam amanga si langbangi nongma panma numita langolda leiba asithel thongak lairembi gi masai kon sanamai leningkon sanglen imphal na langol lairembi lekhaida Laibu khunja sing khusam naduna pangthopa loina mi tegi leikidraba thawai mirel sing su langman thagi haisoi haikat lekat tam khari ado hausuki nudi me paw sumatang solution jaragi mas me ampuna no update ngamina se